aduga stretch mark ba hakachaba khotpagi dak leibasingdudi hakachariba mafamsingduda yam to Hello, mamangi video da mirolingai matamda kari chemical season aroi haina aina panjakre aduga ngasigi video asidi hariba chemical singdugi mahuta karamba chemical season araga somna thengnariba uringi oiro daki oiro adugumba mayam du kari chemical season araga phana ba hona ba yai haibadu ai ngasigi video sei ja haijage hanba sidi uring thunganba aduga melasma haibadi hyperpigmentation mahing hai tare ko singbogumba lakanbagi matangda haijage miroliba nupida mahing lakanba adagidi uring thunganba si yamna common oiba yam toina thokan skin problem amani haina aina mamang so video amada yam seng haizakre ado sumaina oirpa matamda mamangi video da benzoyl peroxide ka salicylic acid ka se anambana uring gumba singba phana bagi damakta seasonable cream ne na hai ado sigi cream si miroliba nupi ne season biganu na ina hai aduna makoi gi mahutse kari season gani haiba kanda glycolic acid kumba na toge azelaic acid kumba season bioba makoi si yam hena chang wang season gadabana te percentage low oina season bigadabani aduga makoi si season ba matamda songi leiba uring adagidi mahing leirpagi dark adagi kuchu khasdang ngauthokhanba adagidi fine lines kumba dark no haidi asangba mami kumba lak horpoda sigumba se phanba da mateng pangi aduna azelaic acid aduga glycolic acid kumba si oina season biyo aduga yam chang wang na season gadabana te yam low oiba percentage ta yenga season biyo Ani subasdi anti-aging or wrinkle haidi khuiraktanabagi damakta mirolingai matamda seasona ningba taragadi yamna powerful oiba antioxidant seasonaba yai adudi vitamin C je khwaidagi powerful oiba ascorbic acid haibadi mase antioxidant property amani ado mase aikoina seasonaba matamda miroliba nupising seasonaba matamda kemda kaiba leite aduga vitamin C khatana tana vitamin E vitamin K B3 adagi green tea siguma singje seasonaba matamda aikoini anti-aging haidi tanabagi aduga kuchu kumenda khasita ngantokhanba sigumada mateng pangi aduna season biba yai ahum suba sidi skin yamna dry oirapa aduga dark khotpagi dark kumba stretch mark kumba leirpa hai tare ado miroliba mama singse anambana skin je dry oirke le hai kai no the hormone change tawpa khatana tana oiraiba angang duna ising hakchang dagi chupsan giba matamda mama dugi skin do dry oirawe hai maram aduna si je oirpa matamda ising yamna thakpiyu aduga ising khakta thakpa khatana tana hakchang du moisturizing oiba pochai dai biyu samna haibada 100% organic coconut oil kumba kokta tainaba thaudu nate hakchang da tainaba 100% natural oil kumba dai biyu aduga cocoa butter, peptides, hyaluronic acid sigumba singje dai biyu hakchang da sisine skin je hena marek mahau thokna leinabagi damaktani aduga stretch mark kumba hakachaba khotpagi dak leiba singdudi hakachariba mafam singduda yam toina haiba moisturizer sing seasonaraga moisturize to biyu hakchang du adu oiba taragadi yam hena hakchang da dak tabagi chang su khara handagani loishalakpada aina haizaning basi sun protection haibadi nuksadagi ngathokpasi kayamgi mating maru oi haina mamanga ina video amasu semjakre aikogi skin cancer lakpa adagi photo aging haibadi chahi sudana nauna nganna hanushanba adagi laiba dark sing hena muna tahanba adagi mahing henjanba sigma jingbasi mayam oi haina aina mamanga panjakre aduna sigma mayam se oidana bagi damakta sunscreen amadi adum season biyu aduga sunscreen je chemical sunscreen season gano haina aina mamanga panjaki chemical sunscreen haibadi oxybenzone avobenzone yabodu season bigano hai adugi mahuta mineral sunscreen haibadi akoi skin da thengba matamda nuksa mangal je reflect tawga bounce to thokiba hai tare haidi pai thokiba nuksa haidi sunscreen do skin manungda changdaba hai tare ado mineral sunscreen se karambano haiba kanda titanium dioxide aduga zinc oxide yawa sunscreen season biyu adu oiba taragadi nuksa gi mangal gi ngathokani aduga yai makai nuksa da thokpa matamda section biyu haidi satin tuppa adagi scarf yetpa sumuna chingba tawga yai makai UV rays to skin da changdana bokona biyu loishalakpada aina mayam haizaning badi mirolingai matamda hormone change tawpasina aikogi hakchangda hongba mayam ama lakani maram aduna yai makai doctor gi manakta chalaga tanabiyu makoidagi prescription advice gumba lauraga kari season gani kari season roi haibna chingba lauraga poto season biyu mi ama hitana season haina hitta season biganu hakchangda oiraiba si yam hena attention pibiyu aduga kari season roi haibasi matam pumbada adum ningsing biyu masi se haizake. Thank you so much for today. Bye bye.